America amadi Ukraine gi miyoi tare farakpa asina maram murkan thoklibe irang asi akoina ethnic ki oina uragasu masi chahi kharagi chahi achangba miyeng ama yeng kanda training chathaba yaurabra kogi Myanmar da haiba wafom ama laktabra oja kamaini yeng bi ai masi mafum tangsi koina ni haiba karino haikanda ꯍꯧꯖꯤꯛ ꯁꯦ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯁꯤ ꯂꯥꯟ ꯀꯟꯅ ꯆꯠꯊꯔꯤ ꯑꯗꯨꯒ ꯑꯃꯨꯛ USA ꯑꯃꯗꯤ ꯏꯔꯥꯟ USAꯒ 이스라엘ꯒ ꯄꯨꯜꯂꯒ 이란ꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯃꯌꯥꯝ ꯇꯧꯔꯤ ꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯃꯔꯨꯑꯣꯏꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯔꯁ ꯕꯣꯔꯗꯔ ꯏꯟꯗꯤꯌꯥꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯁꯤꯡꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯂꯣꯏꯗꯦ ꯑꯗꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ USAꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯎꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏ 6ꯀ ꯄꯨꯟꯅ ꯑꯩꯈꯣꯏ 8ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯃꯤꯖꯣꯔꯥꯝꯗꯒꯤ ꯆꯪꯁꯤꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯨꯀꯤꯁꯤꯟ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯃꯑꯣꯡ ꯑꯃꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯉꯤꯕꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯒ ꯂꯥꯛꯑꯦ ꯏꯟꯗꯤꯌꯥ ꯐꯥꯎꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯁꯤ ꯚꯤꯖꯥ ꯂꯧꯔꯒ ꯂꯥꯛꯏꯅꯤ ꯚꯤꯖꯥ ꯂꯧꯔ ꯂꯥꯛꯈ꯭ꯔꯗꯤ ꯃꯈꯣꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯤ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯄꯥꯔꯃꯤꯠ ꯍꯥꯏꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯐꯣꯔꯦꯅꯔꯁꯤꯡ ꯆꯪꯉꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯥꯔꯃꯤꯠꯁꯨ ꯌꯥꯎꯗꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯤꯕꯦꯜꯁꯤꯡꯗ ꯑꯥꯔꯝꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯗꯒꯤ ꯗ꯭ꯔꯣꯟꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯉꯦ ꯗ꯭ꯔꯣꯟꯁꯤ ꯏꯔꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯗꯒꯤ ꯁꯤꯒꯤ ꯂꯥꯟꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟꯁꯤ ꯑꯉꯛꯄ ꯐꯪꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯥꯟ ꯇꯧꯅꯔꯤ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯃꯥꯡꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯇꯧꯅꯈꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯃꯣꯏ ꯐꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯔꯦ ꯑꯗꯨꯒ ꯐꯥꯗꯕ ꯑꯇꯩꯁꯨ ꯀꯃꯥꯏꯅ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯇꯩꯁꯨ ꯂꯩ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯆꯪꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯊ꯭ꯔꯨꯗ ꯑꯁꯤ ꯆꯥꯏꯅꯤꯁꯀꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯊ꯭ꯔꯨꯗ ꯑꯇꯩ ꯆꯪꯉꯝꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯆꯪꯉꯒ ꯗꯥꯏꯔꯦꯛ ꯚꯤꯁꯥ ꯂꯧꯔꯒ ꯆꯪꯉꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ 8ꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯂꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯃꯤꯅꯣ ꯃꯁꯤꯗ ꯈꯪꯍꯧꯗꯗꯅ ꯂꯩꯔꯝꯃꯤꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤ ꯑꯗꯨꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯂꯧ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯇꯧꯔꯛꯏꯁꯦ ꯑꯗꯩ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯄ ꯊꯧꯋꯥ ꯁꯥꯗꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤꯗ ꯑꯩꯈꯣꯏ ꯔꯤꯖꯟꯁꯤꯗ ꯆꯠꯊꯍꯜꯂꯒ ꯃꯈꯣꯏꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯃꯌꯥꯝꯅ ꯃꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ NIAꯅ ꯐꯥꯔꯤꯕ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯉꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯋꯥꯔꯐꯤꯌꯔꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯅꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯌꯥꯎꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯔꯤ ꯊꯣꯛꯂꯛꯈꯤꯒꯅꯤ ꯉꯥꯏꯕ ꯇꯥꯔꯤ ꯑꯗꯨꯒ ꯁꯝꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯣꯏꯅꯅ ꯃꯁꯤꯅ
national security da chomba threat ama piribani habase government of India gi machinery amadi masida lady ba khudimak se koi wakhal ta bagi yam tangai phadab du lei hena